Nang ay palwang mahayriba wari asigi ahum suba saruk amuk mayam punna taminarasi. Thabak sufam chekondani tampadu thabak subagi ngaihak potharingai thabak suminaba nupi amana wari saba haurai. Tampha nacha nupido luhonggadore haina taine chumbro? Au ichema tha pankhalakpasida hongba tare. O kuidrene adudi Baton ka kaunuko aidi ngatana lakadoribani. Kauroida iche hoibu kamaina chithadoino. Laikai asida iche hoina ya tinbidrabadi kamai tawni. Adune ado kari lamdano nupa mayumdi. Iche ma sagol bandani. Is Imphal dani dana adudi. Iche Imphal haiba malaiteda. Mayamna lawai hainaribase khungangda leiba aikhoibu nati lawai haibasidi mi da poli haibadunida. Chume nangna haibadusu adubune mathak lekai mi singsidi khara haithaba aikhoibune handana hektamak yengbiba. Hoi makhoi dauna aikhoi yumlai kairei khenai manati adubu taliba sel isagi humang mamalni. Aduni iche Lawai Imphal khaibase lamna khaide mi na khaibani. Amabu oiro ibeme ingeldo phabani mabuk mapau itap latana nungshibani nungai yaifana panba oirasanu. Ado iche hayeng luhongba thinbasu iche khoi mayam yaubiyuko. Yaudoini kaigi yauroidoino. Ingeldu Yaingampopi Bazarda leiba Morning Colony School da oja oibani. Class loiraduna suti thare masu satra mayamga thokminarakle. Bazardagi insang kara laikige haiduna kaithelda ma changlai. Dukan pareng leiriba aduda changduna ingel pochai karino khara leiraga mana masing yonbadu amuk karino leiba yaba khara leire. Loirakpada Chanuga thengnare. Chanuna Kai leiramino leisabi. Haima Chanu kai chatluino nangbo? Noida lakpani. Ima su leihodiye. Bababudi inkolda insang thahori. Ima di chekonda chatlamgani halaklamgiroye. Aisu nangamuk laubiruragena lakpani. Suti tharame thengnararoidrana ai pakhatpasidi yum halaktri pot soidana leiramlani khangdana kaithel changlaklini nang thiba. Nangna ai wana thiribadubu phone kok tawru yadro. Chanu ingelgi makhuta yaliba pochai kharadu launa khumlai. Aigi phone do balance yaudre adugini. Hapsin krase dudi ai pesa yauriye. Yarani ai hapoina sum haptabane. Pochai laigadaba loirabo. Satlasi chaklami. Adudi singju bora laikise chaka chanaba. Hoi. Asumna makhoi ani singju bora laiduna yumda halakminare. Yum yaubaga ingel mapi hongdoi. Aduga makuta batil ama paiduna kulgi oina leiriba turel cheliba aduda Chanuga makhoi ani ising soka kumlai. Mana asum kumlakpada Chanuna laknarai. Ingel tajagisani iraknaradi aidi roiba hiteko. Ingel su ising batil adu ama lakhatuna kumlai. Isingse yam thenkrabajani aina kumniba mapasidi nangsu khongkol hamdokninadi lao sida dum hamkrase. Chanu magi masagi makhong aduda yengjaduna yare ai moti hamnaroi talle nang sasaloi silo chakla mana yadre haiba. Loirehe se batil se mukta payo. Inge chechobi la oidro. Ekhoi chechobi dubu khangdene nahandi la ame. Se ai chingkhalo mukta. Ngai haki matung makhoi ani chak thiduna leirakpa singju bora do chaminarami angausu sanglai. Icha Chanubu kari numita amuk aada chatawribano. Baba aise asengbadi tang 18 da chatkadabane ado ai ingelgi luhongba loiraga oina chatlage tawbane. Ho phare hayeng kari numitano ama ipana loiriba yenba asidagi achauba makhalaga chasi namadi chati
ꯅꯃꯥꯒꯤꯅ ꯉꯥꯗ ꯀꯔꯤꯅꯣ ꯑꯃ ꯊꯣꯡꯕꯤꯔꯒ ꯂꯣꯏꯔꯦ. ꯍꯣꯏ ꯕꯕꯥ. ꯏꯉꯦꯜꯅ ꯕꯕꯥ ꯉꯁꯥꯏ ꯃꯥ ꯃꯩꯃꯣ ꯂꯥꯛꯑꯝꯃꯦ. ꯕꯕꯥꯗ ꯊꯕꯛ ꯁꯪꯂꯒꯗꯤ ꯉꯥꯏꯍꯥꯛꯇ ꯂꯥꯛꯎ ꯍꯥꯏꯌꯨ ꯍꯥꯏꯔꯝꯕꯅꯦ. ꯑꯣ, ꯑꯩꯅ ꯑꯩꯒꯤ ꯁꯟ ꯒꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯕꯅꯤ. ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯋꯥ ꯇꯥꯅꯁꯤ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ. ꯏꯉꯦꯜ ꯃꯄꯥꯅ ꯁꯟ ꯒꯥꯔꯤ ꯌꯣꯟꯊꯣꯛꯄ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨ ꯇꯥꯕꯗ ꯃꯥ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛ ꯑꯗꯨ ꯍꯨꯛꯇ꯭ꯔꯦ. ꯍꯪꯂꯛꯏ, ꯕꯕꯥ ꯑꯩꯈꯣꯏ ꯁꯟ ꯒꯥꯔꯤ ꯌꯣꯟꯊꯣꯛꯏ ꯀꯩꯒꯤꯅꯣ? ꯑꯗꯨꯝ ꯂꯩꯖꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯃꯥꯜ ꯆꯥꯡ ꯀꯥꯏꯕꯤꯒꯅꯨ. ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ. ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯅꯨꯡꯁꯤꯅ ꯇꯝꯕꯤꯕ ꯈꯨꯗꯣꯜꯗꯣ ꯃꯗꯨꯅ ꯌꯥꯔꯦ. ꯂꯨꯍꯣꯡꯕꯅꯦ, ꯑꯆꯥꯎꯔꯝ ꯍꯤꯗꯥꯟꯅꯕ ꯅꯠꯇꯤꯌꯦ ꯕꯕꯥ. ꯑꯉꯧꯁꯨ ꯈꯪꯏ ꯃꯆꯥꯅꯨꯄꯤ ꯏꯉꯦꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯁꯟ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ. ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯇꯥꯗꯨꯅ ꯄꯪꯂꯩ ꯂꯩꯕ ꯑꯗꯨꯗ ꯏꯃꯣꯕꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯒ ꯂꯩꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯗ꯭ꯔꯕꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯊꯕꯛ ꯂꯩꯕ ꯃꯤꯅ ꯁꯤꯖꯤꯟꯅꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯦꯜ ꯈꯔ ꯍꯟꯗꯣꯔꯛꯄꯒꯤ ꯋꯥꯅꯤ. ꯍꯣꯏ ꯕꯕꯥ, ꯁꯤꯅ ꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠꯀꯤꯗꯃꯛꯇ ꯅꯈꯣꯏ ꯃꯊꯥ ꯁꯥꯔꯨꯅꯨ. ꯑꯩꯒꯤ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯕ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯑꯗꯨ ꯈꯛ ꯄꯨꯒꯅꯤ. ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯗ. ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯋꯨꯟꯄꯣꯠꯀꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕ ꯅꯠꯇꯦ. ꯋꯥꯗꯦꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅ ꯑꯔꯣꯏꯕꯅꯤ. ꯑꯗꯨꯅ ꯕꯕꯥꯅ ꯐꯖꯅ ꯏꯆꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯍꯟꯅꯤꯡꯗꯗꯅ ꯏꯄꯥꯅ ꯇꯧꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯏꯔꯦꯟꯅ ꯆꯥꯃꯤꯟꯅꯔꯣ. ꯆꯅꯨ, ꯏꯄꯥ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯊꯣꯛꯈꯤꯒꯦꯀꯣ. ꯍꯣꯏ ꯕꯕꯥ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯨꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ, ꯀ꯭ꯋꯥꯇꯔꯗ ꯂꯩ. ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥ ꯊꯣꯔꯛꯂꯦ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ. ꯑꯗꯨꯒ ꯑꯇꯥꯡꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ. ꯀꯣꯏꯗꯕꯤ ꯑꯗꯨꯝ ꯃꯌꯨꯝꯒꯨꯝꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯪꯂꯛꯏ. ꯏꯃꯥ, ꯏꯃꯥ, ꯍꯣ ꯇꯥꯡ, ꯑꯩ ꯂꯥꯛꯏꯌꯦ. ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯤꯅꯥꯅ, ꯍꯩꯃꯥ, ꯄꯨꯔꯦꯜ, ꯏꯆꯥ ꯂꯥꯛꯂꯤꯗꯅ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯂꯨ ꯂꯥꯛꯑꯣ. ꯏꯃꯥ ꯆꯥꯛ ꯁꯦꯝꯂꯛꯀꯦ. ꯏꯆꯥ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ. ꯑꯩ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯇ꯭ꯔꯤ. ꯀꯣꯟꯅꯒꯗ꯭ꯔꯣ ꯏꯃꯥ? ꯑꯇꯥꯡꯅ, ꯄ꯭ꯔꯕꯃꯤꯅꯤ ꯕꯩꯃꯥ, ꯑꯩꯈꯣꯏ ꯍꯦꯛ ꯐꯝꯕꯒꯅꯤ ꯃꯥ ꯄꯥꯏꯁꯤꯜꯂꯛꯏꯁꯦ. ꯑꯇꯩꯒꯤ ꯆꯥꯗ꯭ꯔꯁꯨ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯆꯥꯊꯣꯛꯂꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯏꯅꯦ. ꯄꯨꯔꯦꯜꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯤ. ꯑꯇꯥꯡꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯅ, ꯊꯣꯏꯕ, ꯊꯕꯛꯇꯤ ꯀꯝꯗꯧꯔꯤ? ꯏꯆꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ. ꯕꯕꯥ, ꯊꯕꯛ ꯍꯥꯏꯕꯕꯨ ꯈꯔ ꯑꯗꯨꯝ ꯆꯤꯜꯂꯦ ꯍꯟꯗꯛꯇꯤ. ꯏꯇꯥꯎꯕꯨꯗꯤ ꯔꯥꯁ ꯂꯥꯛꯑꯝꯃꯤ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤ. ꯄꯨꯔꯦꯜ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯂꯀꯛ ꯇꯧꯏ. ꯀꯨꯟꯖꯣꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯅꯍꯥꯟ ꯏꯄꯥꯒ ꯄꯨꯟꯅ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯨꯕꯗꯣ, ꯏꯃꯧꯒꯤ ꯕꯦꯕꯥꯔꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯏꯪ ꯇꯞꯂꯗꯅ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦ. ꯑꯗꯒꯤ ꯂꯩꯔꯤꯕ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤ. ꯃꯔꯛꯇꯨꯗ ꯑꯇꯥꯡꯅ, ꯑꯣ, ꯄꯨꯔꯦꯜꯅ ꯍꯟꯗꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯁꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯆꯤꯟꯕꯅꯤꯗꯅ. ꯕꯤꯅꯥꯅ, ꯊꯣꯏꯕ, ꯍꯥꯎꯇ꯭ꯔꯕꯣ? ꯏꯃꯥ ꯀꯩꯀꯩ ꯑꯋꯥꯠꯄ ꯍꯥꯞꯄꯛꯎꯒꯦ? ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯄꯨꯛ ꯊꯜꯂꯦ, ꯌꯥꯝ ꯍꯥꯎꯋꯦ. ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ. ꯑꯗꯣ ꯌꯨꯝꯗꯗꯤ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ. ꯐꯔꯦ ꯐꯔꯦ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯇꯥꯡꯒꯤ ꯀꯥꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯄꯨꯔꯦꯜ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯇꯥꯡꯗ ꯍꯥꯏꯔꯛꯏ. ꯂꯩꯇ꯭ꯔꯕꯣ? ꯄꯨꯔꯦꯜꯒꯤ ꯏꯪꯒꯤꯠꯇꯨ ꯑꯇꯥꯡꯁꯨ ꯚꯥꯞ ꯇꯥꯕ ꯃꯥꯜꯂꯤ. ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ. ꯁꯦ ꯄꯥꯄꯤ, ꯅꯪꯒꯤ ꯂꯩꯕꯤꯔꯒ ꯊꯝꯕꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯑꯩꯅ ꯁꯣꯝꯗ ꯏꯃꯥꯅ ꯎꯗꯅꯕ ꯂꯣꯠꯄꯗ ꯁꯤꯗꯧꯔꯦ. ꯇꯛꯄ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ. ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯃꯍꯥꯎꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯐꯪ ꯑꯐꯪꯕ ꯍꯦꯛꯇ ꯂꯪꯊꯣꯝꯗꯣꯏꯅꯤ. ꯑꯇꯥꯡꯅ ꯅꯥꯀꯜꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕꯗꯨ ꯄꯨꯔꯦꯜ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ. ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯩꯔꯤꯕ. ꯆꯤꯡꯂꯤꯕ ꯆꯨꯔꯨꯞ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯕꯒꯨꯝ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯂꯤ ꯆꯨꯔꯨꯞ ꯑꯗꯨ. ꯑꯇꯥꯡꯅ, ꯅꯁꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯈꯣꯏꯅ ꯁꯤꯟꯕꯁꯤꯗ ꯀꯣꯌꯦꯠ ꯑꯗꯨꯝ ꯌꯦꯠꯄ ꯇꯥꯕꯅꯤ
ꯀꯩ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯥ? ꯄꯨꯔꯦꯜ ꯀꯥꯐꯩ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯑꯇꯥꯡꯗ ꯀꯧꯔꯛꯏ꯫ ꯍꯧꯅꯦ, ꯑꯩ ꯋꯥꯈꯜꯁꯦ ꯏꯄꯥꯛ ꯄꯥꯛꯆꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯛꯆꯤꯟꯕ ꯐꯅꯕ ꯃꯩꯐꯨ ꯊꯥꯒꯠꯁꯤ ꯍꯥꯏꯕ꯭ꯔꯣ? ꯐꯥꯒꯤ ꯅꯠꯇꯦ ꯑꯇꯥꯡ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ, ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯕ ꯋꯥꯅꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯁ, ꯑꯩ ꯁꯥꯊꯤꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯚꯥꯏ, ꯊꯥꯏꯅꯒꯤꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯨꯔꯅꯨꯗꯅ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯐ꯭ꯌꯨꯆꯔꯗ ꯐꯣꯀꯁ ꯇꯧꯕꯅ ꯐꯅꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯀꯅꯥꯗꯁꯨ ꯑꯩ ꯍꯥꯏꯔꯔꯣꯏ꯫ ꯍꯥꯏꯗꯕꯅꯁꯨ ꯐꯔꯅꯤ ꯈꯜꯂꯦ꯫ ꯄꯨꯔꯦꯜꯗꯨ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ꯫ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯇꯥꯡ, ꯑꯩꯁꯦ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯗꯤ ꯀꯩꯗꯧꯅꯤꯒꯦ? ꯅꯨꯄꯤ ꯍꯥꯏꯔꯦ, ꯏꯃꯥꯅ ꯊꯤꯕꯤꯔꯦ, ꯊꯕꯛꯁꯨ ꯇꯧꯔꯦ, ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯑꯩ ꯑꯣꯏꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯅꯤ꯫ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯅꯨꯄꯤꯗꯨꯒ ꯅꯪ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯇꯥꯡ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯑꯁꯦꯡꯀꯤ ꯅꯨꯄꯤꯗꯨ ꯎꯅꯗ꯭ꯔꯤꯕꯣ? ꯑꯩꯗꯤ ꯏꯃꯥꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯎꯅꯗ꯭ꯔꯤ꯫ ꯑꯩ ꯃꯥꯒ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯤꯕꯒꯤ ꯋꯥꯅꯤꯅ? ꯑꯩ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯇꯦ꯫ ꯍꯌꯦꯡ ꯍꯦꯛꯇ ꯎꯅꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯀꯅꯥꯒꯁꯨ ꯊꯦꯡꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯅꯦ ꯏꯕꯣ, ꯅꯇꯨ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯏꯃꯥꯅꯗꯤ ꯑꯣꯖꯥꯅꯦ ꯍꯥꯏꯕꯅꯤ꯫ ꯁꯕꯥꯁ, ꯅꯩꯔꯦ ꯀꯩꯅꯣ! ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯒ ꯑꯣꯖꯥꯒ ꯆꯞ ꯆꯥꯔꯦ꯫ ꯂꯝꯗꯤ ꯀꯩ ꯂꯝꯗꯒꯤ? ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯕꯨ ꯈꯣꯡꯈꯨꯅꯣ꯫ ꯑꯇꯥꯡ ꯄꯨꯔꯦꯜꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯛꯄ ꯑꯇꯥꯡꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕ ꯀꯀꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯁ, ꯏꯃꯥꯒ ꯕꯕꯥꯒꯅ ꯇꯧꯔꯤꯁꯦ ꯑꯩ ꯊꯤꯡꯕꯁꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯋꯥ ꯇꯥꯗꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯩ ꯇꯥꯔꯅꯤꯒꯦ? ꯅꯪꯗꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯥꯏꯔꯦ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯄꯨꯁꯤꯜꯂꯛꯂꯣ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯅꯪꯅ ꯊꯋꯥ ꯁꯥꯗꯗꯅ ꯇꯥꯈꯤꯗꯕꯒꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜꯁꯨ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯀꯅꯥꯒꯨꯝꯕꯤ ꯑꯃꯅꯤ꯫ ꯄꯨꯔꯦꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯑꯩ ꯈꯪꯉꯤ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ꯫ ꯅꯪꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯝꯒꯅꯤ, ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯠꯇꯦ ꯇꯥꯡ, ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯝꯗꯥꯏꯗ 9 ꯊꯣꯛꯅ ꯈꯟꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯇꯣꯛꯑꯁꯦ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯅꯀꯣꯛ ꯇꯥꯡꯅꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯣ, ꯍꯌꯦꯡ ꯅꯁꯛ ꯐꯖꯅꯕ꯫ ꯄꯨꯔꯦꯜꯅ ꯑꯇꯥꯡꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯂꯨꯁꯤꯟꯅ ꯁꯥꯅꯤꯡꯂꯁꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯄꯨꯔꯦꯜꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯍꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯥꯡꯅ ꯍꯛꯆꯤꯡꯅ ꯈꯜꯂꯨꯗꯕꯅꯔꯥ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯐꯪꯕꯗꯤ꯫ ꯄꯨꯔꯦꯜ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ꯫ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯇꯥꯡꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯁꯤꯃꯇꯪꯗꯤ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯄꯨꯔꯦꯜ꯫